कैमरा ममांग द कांदी चीटिंग करता है तू ꯑꯩꯈꯣꯏꯁꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯜꯂꯤ ꯅꯪꯁꯨ ꯅꯠꯇ꯭ꯔꯣ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯀꯜꯂꯤꯁꯦ ꯕꯣꯗꯤ ꯁꯛꯇꯥꯗꯨꯒ ꯆꯨꯝ ꯃꯥꯟꯕꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯝꯇꯦꯛꯑꯗꯤ ꯄ꯭ꯔꯦꯛ ꯂꯥꯎ ꯇꯦꯛꯇꯧꯕꯤ ꯅꯪꯒꯨꯝꯕꯅꯁꯨ पीता दिबीदा कब हाउबी यार मखोंग कोल्लगा कपकनबी मत जाओ हम तुम्हारे लिए सब कुछ कर दूंगा हाइबी कांगुआ ꯀꯨꯗ꯭ꯔꯤꯉꯩꯗ ꯇꯨꯕꯤ ꯏꯟꯗ꯭ꯔꯤꯉꯩꯗ ꯂꯣꯡꯕꯤ ꯅꯣꯏꯒꯨꯝꯕ ꯀꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯤꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯌꯥꯔ ꯒꯦꯝꯗ ꯂꯣꯠꯄꯤꯌꯦ ꯑꯍꯤꯡ ꯌꯥꯔꯦꯛꯄꯤꯌꯦ ꯅꯣꯏꯒꯨꯝꯕ ꯗ꯭ꯔꯥꯃꯥꯇꯤ ꯀꯨꯏꯟ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯗꯣ ꯅꯣꯏꯗꯤ ꯀꯨꯏꯟꯗꯤ ꯀꯥꯏꯗꯒꯤ ꯆꯟꯅꯔꯅꯤꯒꯦ ꯃꯤꯅꯥꯏ ꯐꯥꯎ ꯆꯟꯅꯗꯦ ꯈꯥꯛ ꯊꯨꯏ ꯈꯪꯕ꯭ꯔꯣ ꯅꯁꯛꯇꯨꯒ ꯇꯨꯀꯠꯆꯩꯌꯦ ꯅꯨꯄꯤ ꯑꯣꯛꯇꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯥꯟꯕꯤ ꯄꯨꯋꯥ ꯋꯥꯎꯕꯤ ꯌꯥꯝ ꯉꯥꯡꯒꯅꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯁꯛꯇꯨꯒ ꯊꯨꯏ खत्म बाय बाय टाटा गुड बाय